Karigi pukning sontari, karigi pata wakalna, ngamhanduna isana isabu luraba luknungda puthazari. Angang oiringaydadi big dreams laikipadai, ngasina karigi small dreams. Ngasidagidi afaba wakalna ngamhalasi, angang oiringayda thamkiba goal adudagi 10 times hena chawa goal thamlasi. Aduga thajasi, thajarabadi soidana phangani, madu phangnaba honaba haurasi. Ngasi hayeng ngairoisi. Adomgi 100% potential sizinnabiyu, miyoy lising kya na adomgi thabakpu uraga inspiration fanghansi. Apikpa wakal khangumsi, achawa wakal khansi. Mibu mating pangbisi pumnamaki positive side khaktamak usi, ay karigidamak pokpano khangdoklasi. Fanayamna train tawdunasu ay apamba amadi ability yaudana kayam wangna kabang ngamgadawribage. Kanana aigi life transform tobigani. Isana tawjagadabani. Ahanba step hawdriba oiragadi hawbiro, hawzik natragadi karam kandano. Oiningba steers masing oisanu ahanba steer kaba hawbiyu. No action di pangdaba migini. Adom gidi massive action ni. Fattaba habit hadokbiyu, afaba habit thambiyu. Anaiba isinga leminari kay aruba ising oiba ngamoy kakhatbiyu. Negative people sing laitaba steer aduda. Kibiganu itom tatsatli haiduna. Igalgi saklon lauduna hena wangna paikatpiyu. Nungsiraba marup sing kainarabasu anawba transform tawkraba miyoysingna adamda marup oinabagidamak ngaiduna leiri. Kakatpiyu lepkanu adamgi goal fangdri fawa. Adamgi life transform tawbagi speed pu uraga universe ta kwaitagi yangi haina khangnariba mangalna ikaihansi. Go! Never stop! Nobody can stop you because you are unstoppable.